Pausede umpam uiba maru iba pau khara update taujari. Naura bioi humputara tarit positive oire, positivity rate 13.6 yaure. COVID ki positive case summary kun gi marung de Imphal West khakta dagi sani sukna taruk yaure. Manipur da hau ki bapung kun mari asi khakta da mioi humputara tarit positive oi ki bagaloina. Active case sahung kun yaure. Yulai amma dagi na ngasi pabuda mioi summary kun positive oi beda Imphal West dagi sani sukna taruk amasong Imphal East dagi sama sukna nipan yaure. Bawasana makatan hai state asik oina mamang da sem kiba kanglun ki matungina COVID positive oiraba mayo yamana disaster toba ki madamasi positive oi kiba nabit adu dagi faraga tarit ni suba nabit tawbani. Maram masina ngasi dagi namit tarit ni ki mamang hai badi tha asik ni fan dagi ngasi pawbada positive oi kiba apun ba missing aduna state asik hojik oirba active cases lepani. Pibam lusina naba dagi disaster toba ki madam thindaba khara di yauki adubo Madugi sabsaba report tongan ba hostel sing tagi khongat kadapa oiba maramna hauzumaki oina lepa ngamdre. Saliba July tha asigi amadagi ngasi July taraga mari fawda punna mioi chamri kun possible oiba da Imphal West dagi mioi chani somna taro. Imphal East dagi mioi samaga somna difan Bisnupur dagi mioi taraga mafan. Sandel dagi taraga taruk Susanpur dagi taraga nithoi Kaksing dagi taraga mari Kamjong dagi ahum Thawal dagi taraga nifan. Uhul dagi tarit Teknopol dagi ani Tamenglong dagi ama Senapati dagi nifan None dagi ani amasong Kangpokpi dagi mioi mari positive oikre. Nagalam romda Manipur daw kipapung kun mari asig manungta sample sa mga humfugani test daw bada mioi humpudara tarit positive oituna. Positivity rate 13.6 ta laire loina na active case song kun yaukre. Now na positive oikiba sing asit harak hausuk pawda lepa kasita positive oikra bapun bam missing. Lag taraga taruk lising taraga nipon samri humfukan ito yaukre. Makoy ganak na ramba singi kongkol liver amati makoy gilay sing containment area o nalag topa kita bagpaikat paukre. Nauna positive oy kiba singa si Imphal East dagi taraga nito Imphal West dagi nifuka taruk Thawpal dagi ahom Bisnupur dagi ahom. Kaksing dagi mari Senapati dagi ama Ukhrul dagi ani Kangpokpi dagi ani. Susanpur dagi ama amasong Sandel dagi ahom ni makoy ganak na ramba singi kongkol liver amati makoy gilay sing containment area o nalag topa kita bagpaikat paukre. Ako ipapung kun mari as the state as the COVID positive oy kiba miyoy sing amata si kiba ki pau leite. Maramasin na lay kitrafa missing lising ani sama kunda atumak layri. Naw na miyoy kun mga anava fatuna discharge tawki. Magoy tharaga laychana si naroga pagalakrapa pun ba missing. Laga magalising kuntraga mga saniyang kayawre. Naw na discharge tawkrapa sing adu home isolation dagi taraga mapan rims dagi ani zarems dagi amamadi. Sija dagi ahom ni tha sige taraga hum doide state asige tongan ba vaccination centers nda miyoy. Lising ani chatruk humputra mo toide vaccine kap ki makoy tharaga husu pawda vaccine kap rapa pun ba. Missing lakun ga mapan lising marfutra ni toy sahampan marfu ga taruk yaw krehare. India ke wena hauke bapung kun mari asada miyoy lising kun sama kun thaga mapan positive oy ba theng na tun hauke banamit. Sama ga nifuga mangani asida khwai dagi yam banamit oire. Nagalam da Dr. Khoirom Sasikumar na Health Services ki Director oire. Manipur lenga ki Health Services ki Director ki pharmacy Dr. Khoirom Sasikumar mangana khudak tagi po bahuragani ana Manipur. Laga ki Deputy Secretary DP Asem Ranjina Chanuna Thadora wa Serol mana khangalagle. Seroles na makatan hai Manipur Public Service Commission na hoki bajun kun gama panda pang thoki ba Departmental Promotion Committee ge. Mifam da Manipur lenga ki Health Services ki Director ki Pharmacy Department asi Grade 1 Officer Dr. Khoirom Sasikumar na puna na recommend daw ki bane. Pharmacy hana di Dr. Rajo na matam sang na pudu na laki bane. Masih sumatakta DPC asina Manipur lenga ki Family Welfare Services ki Director wa na Dr. Pauza Singuite amasong Officer on Special Duty wa na Dr. N. Dihe maubusu recommend daw ki. Asum DPC asina recommend daw ki ba miyo asing asi Manipur lenga ki Department of Personnel and Administrative Reforms Personnel Division na order ama thok na hairi ba miyo sing asina famsing aje khodak dagi puba una na bagida makhangan ki bani hairi. Makatarakwa ato papauda Anis ama na nauri kafaga uchara thabada sada marfudara maipakle. Khangembam Zangkar Mausagi akoi bagi kalbok aidana thamna bo hona bada asoba thodang lori banha orba Bisnupur district manung janba kota dagi Anis Ahmad nauri maruda wai gi maru aftuna kabla go usara thabada samada marfudra mai fakle
Bisnupur district manung chanba kokta 1 number 7 dagi Anis Ahmad sahi kuntra apokpa lekitraba Abdul Aziz ariba USC Housing Manipur University da Geography da MA tambaloire mang bausa gi khalbu kaidan tamna ro po honabada piglingai dagi hawna yamna thawai yawjaraglaba mioi amane mahausa gi khalbu kaidan tamna na honabada pakdang na uwa thana na masa gi wakal na fudok jaba Nauri maruda wai gi maru haptuna kapada samada marfudra gi sangda mai fakle haire Hiram masih kemari lainana Anis Ahmad fongdorok bagi matungina environment de nadragana ban mahosab kinumit kaktada u wa tharaga photo ka fakatana koi bagi kal environment kan bagam loi mifung kudimak kangmina ba ama sange u wa tha fakatana tana lamda ki cha usek amadi pa singhak seno na thamba mathau dai mi jang bagam da sing amadi jangal da horiba u wa mayamasi lamda ki cha usek singkya so ba thaudang yaure bane awang nongpok bharat ke manung da manifu umang wamang kokthok pada khwai dagi mangjan tharak pa state mo rakle Piba masih urubadagi uwa thaning bagi wakal pharok padagi piklingai dagi hauna mahake khollai kai da mari tural mapan da uwa thabagi thabak chathaba haurake yumda chabu wai gi maru sing amata lemna mangande yungya koi bada leiba mafam chabada hunjillaga chara semlaga khul aikai gi manak nak pada leiba lambi matai amadi school gi campus sing da thabagi thabak chathaduna lake masigi makhata fu waina sing gi mafam sing da karmna faksan u chara thaga dagi aibu wakal khalak haurake Alaman singa tanda do wari sana pada thaina wai gi marusi nauri da kapagi wari khara tawa fangke loina dalam lagi sa usek singna sathagi wai gi sa gi wai gi maru sing makhoi gi amang badagi sara oina hauraki abasi khangba kambadagi nauri maruda wai gi maru haptuna kaplag u sara sing thaba yagani haibo wakhalasi phawrake leibakna nauri maru tabada wai gi maru haplaga kaptuna u sara thaba gi sangyeng asi sahi ahumrom gi mamangdagi chathaduna lakpani ngasidi Sama da marfudragi sangdi mai vakle masigi sabjaba kodam oina nauri ka fa pada thangjing singi mafong khara da nauri maru singado thadaraga thamlam bada numit khani gi matung ti yenglo bada pampi oina hauraga leram bane lengang natragana lanai gi oiba kana gumba amatagi mateng jawtan hauji phawbada wai gi maru happa nauri maru lak ani rom hena thangjing singchang pareng da ka khore maru kaptuna uwa chara thabagi thabagasi europe na singbale bak sing tadi mamang da khauna Drone sing basin na sa thagre leba kasi gi wenedi asigum pathabak amata paikhat palaidre Nauri maru da wai gi maru hapto na kaplaka u chara thari basi leba kasi oina han bane Thawo si mai pak lekhang badagi nauri kap ki haiba khul lekai gi na thorakle Adu wai hap for nauri maru asi pi bangam tana leire Nauri ka fa asi sahi amagi manung da me thagi aroi ba seul lagi September tha haibade Nongju tha sing asi da kapada kapan u chara sing hobagi sang khwai gi wangle Sanging kya tawra pamatung nauri maru tawa si laitan lebak na khwai digi chana pambo waire laitan lebak asi fazana kangal labadi nauri kafada karingum posak amada fala baso kaide ising manil fanglaba kanda nauri maru odu sekharak wagal waina manung de jawri ba maru odu maton chonglakni bu sara sing adu mafung phana hona da bakit bak nauri maru tari ba laitan lebak ado sandi gi udamadi yenthina chingba hafe awjuk wawada mana kapliba nauri maru da hapliba maru sing adu Khara toina hugan ba mange yongjak thaivung champra komla jam karfur ekasia amati agora chingba pambi singni Nauri ka pag usara thabagi thawng asi gi matang da ngasi digi tha amrong gi mamang da manifu lenga ki forest department hanglak palai ki amade paksan usara thana da nauri sana da khangalam laga kari gumba wai amata harak tana tumina license kre lenga na miyang khara sangbi baga loina na mateng khara pangbi ragadi manipur gi umang wamang sin bathung na ba usara thaba ngangani haibaga loina na Tunglam chat ki damak khalaga u sara sing thaba da miyang changpina da banis Ahmad ki mai ke dagi lega ki pungning sing selakle ato pauda wathok lo silaki badagi Sri Lanka parliament manakta protester sing changlak pathingna na ba army ki tiang sing thangre Sri Lanka ki parliament da protester sing changlak pathingna da ba ka sigi army nga si sagol senabita parliament adu gi manakta tiang sing thaujalak ton thangre army person ga protester sing gi marakta khothong na bagi thaudok sing thoki bagi matong Yum sagay no Sri Lanka ki flower road ta leiba prime minister ki office sing the protester sing athon thomjilake ida leiba kasi yamna sathiba economic amasung political gi wathok amagi awa pamayuk nare July mapanda demonstrators sing da nampu the president amasung prime minister ki office adu gi manung da changkhi amasung Colombo da protester sing ka security force sing gi marakta sathiba mungnaba ama thoke Sauraba protester sing adu president amasung prime minister adu khodak ta resign tawna da badiban tawke Hausi Colombo da leiba parliament adu gi security adu police Army amasung special force na bayul thokna marol thokna hiana kan ngak sen kre maragasida Maldives ki damta masagi maribak thaduk latuna sen khiwa Sri Lanka president Gotabaya Rajapaksa amasung mahaki loina binapi adu ngasi Singapore ki damang ngasi Maldives thadokre
Ligonjina Fongdorpata Rajpaksana Saudi Airline Flight SB788 Maldives tagi Singapore da pai haire. Masigi mamangde President Rajapaksa mahakil loina binupi loma amasung makoigi security officer sina jumsagai sagina bidangda SQ437 da Malem tagi Singapore ki makta Mali dagi Singapore ki makta thado khiba yai haina khibade dubo security ki nungnang basingi maram dagi aircraft adu da tongkat khidre haina Daily Miller pausen haike. Maragasida Sri Lanka President Speaker Mahinda Yafa Abe ye Wartina President Rajapaksa the Kirijan Tobagi City adu Azu Pabu Magna Fangri Haigre. Another government or Topiya Papa the King of President Rajapaksa Rijan Tautunegi Mamangjum Suggestion of Telebaga Sidagi. Sien give them half for education the Kong Top of Funky. English in any Fuga for the India say Islamic Nation Sem Nadabahoda but the Sen of a retired police officer Yauna Anifare. Prime Minister Narendra Modi the target town of Plan Torumba terror module ama Bihar police na thugai kre. Luina na thawdu kadu kamari aina na biyo ani fare haire. Thawdu kasi ke matang da official source man haire bana terror module as in English ngani ni fuga tariyada. India as Islamic Nation ama sem na ba thawang ki bane. Harba terror module as in July tara gani to the Prime Minister Narendra Modi na Bihar da kongsat pang thokiba adu da target town of thawang ki. Thawdu kasi ke mari aina na fara ba mi ani edudi Aadhar Forbes amsung MD Jalal Udine. Terrorist ni singda pemiyu singa si Prime Minister Narendra Modi na Bihar da kongsat pang thok lagi mamang da Januari. Pulwari sarif da namit tara gamangani trend tauki. Loina na Prime Minister Narendra Modi da target tong na bagi thawang jana na ba July taru kambaso target da meeting sa thake. Tawdo kasi ki matang da Bihar Police na kana ba pau phang padagi Pulwari sarif office da raise da duna terrorist ni singda pemiyu ani do fagat ki bani. Fara pemiyu sing adu da ki terror module asi gamari leina ba. Sejang sing lisingani di fuga target India towards rules of Islamic India haina thaba document sing amasung PFI pamphlet kun ka mga recover tauke. Suitcase da hien kan nifuga mga puram mamatay manaw IGI Airport gi fare. Customs Department Indira Gandhi National Airport Vietnam dagi halakiba Indian sing oiba matay manaw ama fakhe. Matay manaw adu lupa lak kun ganito lising yang kaigi wikeda bahian gan nifuga mga puram bagi magta phagi bane. Makatarakwa atopa Manipur ki pauda RIMS International Nurses Day gi thorom pangthung linge da staff nurse ahumna yu thakchilaga care taker nahi tana fuki abagi disciplinary action kari lokhala bage. Makatarakwa atopa Manipur ki pauda RIMS International Nurses Day ki thorom pangthung linge da staff nurse ahumna yu thakchilaga care taker nahi tana fuki abagi disciplinary action kari lokhala bage. However, me taraga nitoi lisingani ko nitoi RIMS ki Jubilee Hall da malem ki mafum punamagta pangthok na kibagom International Nurses Day ki thorom pangthok tuna nursing ki service bo igai kum na bo lingai director RIMS da staff nursing wena thabak tawriba mi homna Jubilee Hall gi lobby da yu thaglami amasung makhoi na hall asigi caretaker bo nai ta pa makai forami abagi matang ta makhoi hongi matakta disciplinary action lakoloi da bagi maram ai bu wena pirak na ba khangan kiba adugi matungi na makhata ba kari karam ba thabak lokhala bagi aiba wang ang narakle RIMS gi staff nurse ahuna nabit adugi thorom pang tholingi ki charak te Jubilee Hall gi lobby da yu thagla mi amasung hall asigi caretaker bot nahi tabum khai furami abagi wo pharmacy RIMS ki section officer general Tavida kaising na me tara kani fali singani kuni thoi da thokpa memorandum number B/1427/2013 RIMS/871 da mayak sengna pankibane haiba thong singasi staff nurse oiribani haiba mayu hum aduna CCS conduct rules 1964 gi rules kungani thoi gi provision bo violate tawani haraduna makoi bo CCA rules 1965 gi makada makoi gi matakte action lawroi de bagi maram me kunga manga lising ani kudi thoi phawagi marungda pirak na ba khangan kibani haire aroibe the content sing asiki markoi ba pau khara asiba pau dam jariba Manipur local news YouTube channel asidagi yang beri ba puna mapathaga jari channel is atom da kana badi subscribe to be business subscribe to be ramoloina like and share to busuka wi kanuk namakpo amakhanna thaga jari